Welcome at SPB na may tamang nalunang oxygen. Nandang Cebu, konbili ba, maghalima. Nasige sigong laba, yam na singlemba, sisi yam na kabirakwa. Sari bomsa, ahan magdada, daram na. Medyo hindi nga 15 wang kay sige. Fanista tungan ba isu kaya amada saruk ya biriba adu president gi pham lang del lang sliba agi marup jitendra CCSK gi maikai dagi taramna opchari aisur oi biriba amadi kogi kogi superintendent oi biba aduga tungan ba art and culture tamuna nendra ningomba opchari loina na kogi kula Sibu, kudul tapi dah bayi demam. Minggu ini angkat cerap dari sini, komat apa ke bom sabu posisi jadi. Ima haras. ngasi si December gi tang ama numisi khoi Committee of Civil Societies Kanglipak CCSK gi lingkat ki bagi tarama thorak suba numito e sugum labo numit sida khoi gi leiriba manipur gi issue si ga mari lenana khoi si khoi ngasi gi li phasapong ki bagi numisi pangtuk do roi hani kalam mani dubu ai khoi gi leiriba mayam sing si mayam ri fresh tong na bagi mtang punmine se ai dina khoi pangtuk sabani tara ga ma thorak suba Committee of Civil Society Kanglipak CCSK gi masigi pangtuk numit siga mari lenana akhoi manung gi thim mai dare akhoi apunba chani na bakakta na akhoi amakakta nga lambi ni haiba sida thim mori ka ngasi from si pangkoni maru oina ngasi thorom siga mari lenana akhoi hantak gi lana siga mari lenana lan sida apunba mongda kutung na ko matamda akhoi khongjong loi mayam ama la loi mayam ama da asok kun tholu matamda madubu akhoi sep tongnana bagi damakta akhoi ayam sawa humanitarian service of pikiba ko Indian Red Cross Society gi kangbu tu su ko sakhang bagi makoi ni tawjeri tabuk tu gi kidang pung to ko oina ko appreciation of kana supi na ba ko sem sajabani loina na ngasi num siga mari lena na ko ni pijening si leiri bo mani ko gi isu si tongkai lambi de chala kanda tongkai ba wakhalom da mang tharaga na mana aning ba apam ba sing do aduna mang tharaga chapmina ra gi ko leiri bo lan si gi ko mai pak bu ngani hai bu gi thajabo leite bu na maram oina ko amakatung oi ba lambi da tongan bo khal tongan ba ideology leiba tar ko jo ko apun bagi oi ba imalai ba ngsi ba hai ba si ko khudum to loina khanbani na imalai ba ngsi ba sin na mang na thara kana ko na kari ka bumai so boya ba gi ko masil ni ko matuk nati asida ko tongina kana imalai ba si kanmina si aduga hujik ori ba isu si da masil si ako ngarang lo sin gi ba sangai festival se ko ni ako gi lamkoi kumhi ni kai hai the festival of tourism ina adu ko gi madu haining de masi festival of some bureaucrat officer na mai haining aduga namtha duna thambira ba mi kangbu singda ena namthan na bugi waram amaga sin ba adu makumi mani aina ai swaina ai tentang thamjage